Mirjit ka wari saba loiraga laisa kamdauri hangi khaluduna thorakpani adubu kapna lawnabagi makholduda mairaba pakhatna hanglei mana kedorage ma kedorage nawbagi makhol sutai no kedonarage ba mana do hina kapning lei laisa di mana gi matha da hik jamduna kapli yambong laisa sangauri nawbu chalo haiduna koitan talibani ai to khungkhangre wahidu taba loibaga laisa gi matau khangladuna mairaba hatho hatho haire ai hojimang laki nawbusu lingna thanamu laisa bu thado kanugo mana ai hojik laki ba wai singse hairamlaga phone da thunama kakri manasu mana kongdagi phone da tapna tapna thangdaraklanga laisa bu konsilaga kapli langna khibadada rekso chingnana laisa gi nakta chensilai adubu oiramliba phibamdada lawai satkre prabab chensilaklaga manana koliba laisa bu makhut paiduna chingli laisa se nakhut se yaroiba ida kapse se manasu laisa bu thadoklaga yinglei makhutagi ina laimaido angang bi khingkhra chentharamle manadi laisa bu kaptana yingli Rex na yaroi khandana manada mi inga ma yinglei manasu khangladuna mapilu sasa taithokhlanga hagotuna table la leiriba lasingdu lauduna Rex ta piri laisa wangang khidrei yingliba mafamdada adumak yinglaga leiri Rex na laisa gi makhutta lauraga gel code tapna satoi makhoina tumi leirabasu laisa gi matawdu yingli manadi laisa ubada kapkanu haiba yadre laisa do tasengna ngawrabar khalai asumna ngyak leiringe meramadu thonglamdagi paisilai leimaidana laisana ina marik marik chenthari laisana makhada phamlaga nawbada yingli Rex na laisa gi makhut paisili manasu nakanda phamlaga kappi nawbadi machena yingliba mitingdu kiraduna thakthak niklaga kapli matawduna mairambadu mamiti ira chena nawbagi nakta changsilai nawba khonjelduda nawba mind laisilaklaga mairamba oiramada khamgap kaplaga konsili bai nangai gi nakta lakchu kai gino akhoi che se ki ai bu uraga chalo hai phusu phui che ton su laite ki sei bai je na chalo hai mairamba kapningwa phazilaga kai gi rino achena nangon laknarini adoi su ki laknaba mande bai che ri angawbi male ngawbi dam na tawi ai ki bai mairamba mapido tarai aduga nawbabu hina chena konsili kaina nangna ngangi dobo nacheda dumaina haiba honade nachena nangonda phagi tawbada matungda dumain tawba yade ko nawbabu mathada gi tapna lakthopirak lao ngasi dine ibai hoida chakhrase ai nang bulo bala ini akhoi che su pusi bai che ton su maina chakre che mata lehoradi che kapani ipang pang na haidorak liba waduda mairaba mamaido non tharaga amito chen oisilaga khangi nasaidagi nawbagi matau yengliba monadi hikik chinglaga kaplai nawba lao chimlaga yumda chalase nachege putna chaladoni lao loshina butawrase nawba monada ngakni yenglai adubu ma nawba bu pangphatkre chalamnaida mairambada hifet yenglami mana laklido nawba longba lakpani haiba gyan tare haibagi mitingni mana nawba pamlaga prabab thokre mairabasu nawbada yinglama mit yingdo laisda mu yinglei mani yinglibadu karino khangdi ngasaidagi mamit kupta tumin yinglaga leiri laisagi nakta prabab changsilai makhong namadu haifet kanglaga laisagi hek mamangda ningang phammi breksu ani duda nungaiti yinglamlaga kadagi thokre mairaba laisabu munna yingli mikupsina laisa singawrabar khali adubu laisagi misnada pirangi marik leiri lengli paliba pumna magyan tari haibagi mami leiba makutto thangatlanga mairabana laisagi mamita nanthadunu isilalli mikupta thingatlamba mapi takna sintharaklanga surhondorai mairaba changsilanga tapna konsinbi ainawu bulawla ini kasidagi nangi soma matawse amuhana utki khangana ko nawu ka shutawrida ai lerisi ai bu thazo laisa khonjel nikna sor holai kapning makhang matawni mairama sinduna magaloi narak panupa khrana nawbo puranga chatkre laisagi oiriba phibam sida kanana su pugano haina tingludre masi pumna mo khoina mairama bu thajabagini
ꯇꯣꯟꯒꯤ ꯊꯧꯗꯣꯛꯁꯤꯗ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯤꯄꯥꯏꯅꯕꯅ ꯃꯁꯤꯅꯁꯨ ꯐꯔꯦ ꯈꯟꯅꯔꯛꯂꯤ꯫ ꯅꯥꯎꯕ ꯆꯠꯂꯝꯗꯥꯏꯗ ꯃꯆꯦꯕꯨ ꯇꯠꯇꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯊꯦꯝꯂꯒ ꯅꯝꯗꯨꯅ ꯄꯨꯍꯟꯈ꯭ꯔꯦ꯫ ꯅꯥꯎꯕꯁꯨ ꯃꯩꯔꯥꯕꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯌꯥꯕꯅ ꯌꯥꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯏꯖꯗꯤ ꯅꯥꯎꯕ ꯆꯠꯈꯤꯕꯗꯨ ꯊꯣꯔꯛꯇꯦ꯫ ꯃꯥ ꯃꯊꯟꯗ ꯀꯥꯗꯨꯗ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩ꯫ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯨꯅ ꯅꯥꯎꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕꯅꯤ꯫ ꯅꯥꯎꯕ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯃꯥ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯏꯆꯦꯒꯤ ꯅꯥꯎꯕ, ꯃꯇꯝ ꯑꯃꯗ ꯏꯆꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯅꯪ ꯏꯆꯦꯕꯨ ꯉꯥꯏꯔꯝꯃꯨꯀꯣ, ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯒꯥꯔꯗ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯩꯔꯥꯕꯗꯤ ꯍꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯕꯨ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯊꯥꯗꯣꯛꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯔꯤ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯊꯩꯗꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯆꯤꯟꯕꯁꯦ ꯋꯥꯕꯅꯤ, ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯉꯨꯁꯤꯔꯥ? ꯂꯥꯏꯖ ꯈꯨꯝꯃꯛꯇꯦ, ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯛꯇꯦ꯫ ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯗꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯤ ꯁꯥꯞꯇꯣ ꯃꯇꯦꯛꯇꯨ ꯂꯧꯔꯒ ꯂꯥꯏꯖꯗ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯅꯣꯟꯊꯔꯒ ꯁ꯭ꯂꯤꯞꯄꯔꯗꯣ ꯇꯣꯡꯁꯤꯟꯕꯤꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯂꯥꯏꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯅꯣꯟꯈꯠꯂꯛꯄꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯇꯞꯅ ꯅꯣꯛꯂꯒ ꯂꯛꯅꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯃꯤꯅꯣꯛꯇꯨꯗ ꯌꯥꯝ ꯉꯥꯎꯖꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯋꯥꯍꯩꯗꯨꯗ ꯅꯣꯛꯄꯗꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯧꯗ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯀꯣꯜꯂꯛꯏ꯫ ꯈꯤꯇꯪꯒ ꯍꯥꯏꯔꯨ ꯌꯥꯄꯣꯠꯇꯦ, ꯄꯩꯕꯒ ꯄꯣꯝꯕꯒ꯫ ꯂꯥꯛꯑꯣꯁꯦ, ꯏꯪꯊꯝꯊꯥꯗ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯊꯣꯛꯎꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯀꯣꯜꯂꯒ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯤ꯫ ꯑꯃꯗꯨꯁꯨ ꯈꯔꯒ ꯄꯤꯛꯄꯒ ꯁ꯭ꯔꯣ ꯁ꯭ꯔꯣ ꯌꯥꯎꯔꯛꯏ꯫ ꯋꯥ ꯉꯥꯡꯗ ꯃꯩꯔꯥꯕꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯛ ꯌꯥꯔꯤ꯫ ꯇꯁꯦꯡꯅ ꯃꯥꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯪꯅꯤꯡꯕꯒꯤꯅꯤ꯫ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯁꯝꯗꯅ ꯂꯤꯞꯇ ꯀꯥꯔꯛꯄꯅꯤ꯫ ꯔꯨꯝꯗꯨ ꯐꯥꯎꯕ ꯂꯥꯛꯂꯒ ꯇꯦꯔꯦꯁ ꯔꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯊꯣꯜ 5 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯇꯦꯔꯦꯁꯇꯨꯗ ꯂꯦꯞꯄꯒ ꯅꯨꯡꯗꯣꯜ ꯄꯛꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗꯨ ꯐꯪꯕꯒꯨꯝ ꯈꯜꯂꯤ꯫ ꯋꯥ ꯉꯥꯡꯅꯗꯦ꯫ ꯃꯩꯔꯥꯕꯁꯨ ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ꯫ ꯂꯥꯏꯖꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯁ꯭ꯋꯤꯡ ꯂꯨꯝ ꯂꯨꯝ ꯂꯥꯎꯕꯗꯨꯗ ꯇꯞꯅ ꯐꯝꯍꯜꯂꯤ꯫ ꯏꯜꯂꯤꯕ ꯐꯤ ꯃꯇꯦꯛꯇꯨꯅ ꯃꯈꯨꯠ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕꯤ꯫ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨ ꯈꯔꯗꯣ ꯅꯥꯞꯄꯗ ꯑꯃꯨꯛ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯐꯝꯗ ꯇꯥꯔꯕ ꯃꯤꯠꯁꯅꯥ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯃꯤꯠꯇꯗꯤ ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯠ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯖꯒꯤ ꯃꯥꯡꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯇꯝꯄꯥꯛꯇ ꯇꯥꯁꯤꯜꯂꯒ ꯊꯝꯂꯤꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯁꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯈꯨꯠꯇꯨꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯥꯎꯕꯒꯤꯗꯃꯛ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯪꯅ ꯃꯆꯦ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯃꯃꯥꯏ ꯑꯃ ꯑꯣꯏꯅ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕ ꯃꯐꯝꯗ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯥꯎꯕꯒꯤ ꯇꯨꯡ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏꯌꯦ꯫ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯅꯥꯎꯕꯒꯤ ꯅꯥꯛꯇ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯄꯨꯅꯤꯌꯦ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ꯫ ꯅꯪ ꯅꯥꯎꯕꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯗꯣ ꯎꯅꯤꯡꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯃꯄꯤ ꯔꯥꯁꯨ ꯆꯤꯜꯂꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯦꯒꯟꯕꯁꯤꯅ ꯀꯞꯀꯟꯕꯁꯤꯅꯕ ꯑꯩꯒꯤ ꯁꯅꯥꯁꯦ ꯂꯝꯁꯨ ꯌꯥꯝ ꯍꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯂꯥꯏꯖ ꯀꯞꯅꯣꯛ ꯇꯧꯔꯛꯑꯒ, ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ? ꯏꯁꯤꯡꯗ ꯂꯨꯞꯂꯁꯨ ꯃꯆꯨ ꯀꯣꯛꯇꯕ, ꯏꯠꯂ ꯏꯠꯂꯒ ꯃꯁꯛ ꯊꯣꯔꯛꯄ, ꯌꯦꯡꯂ ꯌꯦꯡꯂꯒ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯔꯛꯄ ꯅꯪꯉꯣꯟꯗ ꯁꯅꯥ ꯀꯧꯗꯅ ꯀꯅꯥꯗ ꯀꯧꯔꯨꯆꯣ ꯍꯥꯏꯅꯣ? ꯌꯥꯔꯤꯕ ꯌꯥꯝꯕꯣꯡ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯖꯒꯤ ꯃꯇꯧꯁꯤ ꯎꯕ ꯐꯪꯂꯔꯣꯏꯗ ꯈꯟꯗꯨꯅ ꯃꯩꯔꯥꯕ ꯌꯥꯝꯅ ꯋꯥꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯅ ꯎꯕꯁꯤꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯒ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡꯐꯝ ꯍꯦꯛ ꯁꯣꯏꯗꯨꯅ ꯃꯩꯔꯥꯕꯅ ꯄꯥꯝꯃꯤꯕ ꯇꯥꯏꯕꯪꯗꯨꯗ ꯍꯦꯛ ꯇꯤꯜꯂꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯇꯥꯏꯕꯪꯒꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯦꯛꯂꯥ ꯀꯌꯥꯅ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯗ ꯐꯤꯗꯨꯛ ꯍꯣꯜꯂꯛꯄ ꯃꯥꯏꯀꯩ 10ꯗ ꯄꯥꯏꯈꯤꯕꯒꯨꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯉꯁꯤ ꯆꯥꯛ ꯇꯥꯃꯤꯟꯅꯔꯝꯕ ꯃꯍꯥꯛ ꯑꯗꯣ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒꯗꯤ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯄꯥꯏꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯄꯥꯏꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫
ꯆꯥꯛꯇꯥꯃꯤꯟꯅꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯊꯃꯣꯏ ꯇꯤꯟꯅꯕ ꯃꯤꯠꯌꯦꯡ ꯇꯤꯟꯅꯕ ꯌꯥꯎꯔꯛꯄꯗ ꯃꯄꯥꯡ ꯁꯥꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯄꯥꯏꯃꯤꯟꯅꯈꯤ꯫ ꯌꯥꯏꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯤꯕ ꯊꯃꯣꯏ ꯇꯤꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪ ꯑꯩꯁꯨ ꯑꯃꯅꯤ꯫ ꯏꯅꯨꯡ ꯉꯥꯜꯂꯒ ꯃꯥꯏꯀꯩ ꯇꯣꯉꯥꯟꯅ ꯄꯥꯏꯅꯈꯤꯕꯒꯤ ꯃꯍꯨꯠ ꯅꯈꯨꯠ ꯏꯈꯨꯠꯁꯦ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯂꯥꯏꯖꯥ? ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯂꯣꯏꯔꯛꯄꯗ ꯃꯤꯡꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯑꯃ ꯑꯣꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯥ ꯅꯣꯟꯈꯠꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯝꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯀꯩꯅꯣ? ꯂꯥꯏꯖꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯩꯔꯥꯕ ꯑꯩꯒꯤ ꯂꯥꯏꯖꯥ ꯑꯣꯏꯕꯤꯔꯣ꯫ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯑꯋꯥꯠꯄꯁꯦ ꯄꯦꯟꯁꯤꯟꯕꯤꯔꯣ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯔꯣ꯫ ꯏꯟꯗ꯭ꯔꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗꯨꯗ ꯏꯃꯥꯒꯤ ꯃꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯏꯕꯤꯔꯣ꯫ ꯑꯉꯥꯎꯕ ꯃꯥꯂꯪꯗ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯅꯣꯡꯗꯝ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯁꯨ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯕꯤꯔꯣ꯫ ꯋꯥꯍꯩ ꯈꯛꯇꯒꯤ ꯅꯠꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯁꯇ꯭ꯔꯦꯁ ꯃꯩꯔꯥꯕꯒꯤ ꯃꯤꯡꯊꯣꯜ ꯂꯧꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯍꯟꯕꯤꯗꯨꯅ ꯅꯪꯒꯤ ꯃꯃꯣꯠ ꯃꯤꯅꯣꯛ ꯌꯦꯡꯕꯒꯤ ꯉꯝꯖꯕ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯣ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯦꯞꯇꯅ ꯁꯣꯟꯊꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖꯥ ꯃꯩꯔꯥꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯀꯔꯤ ꯃꯔꯣꯜꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯤ ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯑꯩꯕꯨ ꯉꯥꯎꯔꯦ ꯈꯜꯂꯤꯗꯣ ꯄꯅꯤꯁꯃꯦꯟ ꯆꯥꯒꯦꯔꯣ? ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠ ꯃꯃꯥꯏꯗꯣ ꯍꯨꯠ ꯅꯣꯟꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯂꯧꯔꯛꯄ ꯐꯤꯔꯦꯞꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯉꯥꯎꯏ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯈꯪꯕꯤꯌꯨ꯫ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯂꯪꯊꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯈꯣꯟꯖꯦꯜꯗꯣ ꯑꯣꯜꯂꯛꯀꯦ ꯇꯧꯏ꯫ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯥꯝꯕꯨꯡ ꯄꯥꯈꯠꯂꯤ ꯂꯥꯏꯖꯥ꯫ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩ ꯑꯀꯤꯕ ꯄꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯖꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯈꯥꯡꯕꯗꯨ ꯂꯩꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯣ꯫ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤꯕ ꯂꯥꯏꯖꯥ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯖꯥ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ ꯃꯇꯝꯁꯤꯗ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩꯅ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯩꯔꯥꯕꯗ ꯇꯞꯅ ꯀꯣꯜꯂꯒ ꯋꯥ ꯉꯥꯡꯗ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯏ꯫ ꯊꯦꯝꯖꯤꯟꯃꯤꯟꯅꯕ ꯃꯁꯔꯨ ꯑꯣꯏꯔꯕ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯦꯝꯖꯤꯟꯕꯤ꯫ ꯇꯣꯛꯂꯣ ꯀꯞꯂꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯅ꯫ ꯏꯗꯦꯟ ꯍꯥꯠꯈ꯭ꯔꯕ ꯇꯣꯡ ꯔꯣꯀꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯔꯛꯇꯦ꯫ ꯏꯗꯦꯟꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤꯗꯦ꯫ ꯃꯥꯅ ꯅꯨꯡꯁꯤꯕ ꯀꯅꯥꯕꯨ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯏꯗꯦꯟ ꯁꯤꯈꯤꯕꯁꯤ ꯃꯥꯒꯤꯗꯤ ꯋꯥꯏ ꯁꯪꯂꯤꯕꯅꯤ꯫ ꯗꯥꯏꯃꯟ ꯒ꯭ꯔꯦꯁ ꯑꯗꯣ ꯃꯊꯟꯗꯒꯤ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯗ ꯀꯤꯍꯟꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯛꯇꯨꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯛꯏ꯫ ꯃꯥꯅ ꯆꯝꯅ ꯂꯩꯕ ꯁꯥꯖꯔꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ RK ꯍꯥꯎꯁ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯅꯤꯡꯉꯤ꯫ ꯃꯔꯝꯁꯤꯅ ꯔꯣꯀꯤ ꯏꯗꯦꯟ ꯍꯤꯡꯂꯤꯉꯩ ꯄꯤꯔꯝꯕ ꯂꯤꯟꯗꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯤꯟꯗꯥꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ꯫ ꯔꯣꯀꯤ ꯇꯞꯅ꯫ ꯍꯥꯏ ꯃꯤꯁ ꯂꯤꯟꯗꯥ ꯑꯦꯁꯄꯣꯁꯤꯇꯣ꯫ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯐꯨꯜ ꯅꯦꯝ ꯀꯧꯔꯛꯄꯗꯨꯗ ꯂꯤꯟꯗꯥ ꯍꯥꯏꯐꯦꯠ ꯉꯛꯏ꯫ ꯑꯗꯨꯁꯨ ꯃꯩꯇꯩ ꯃꯆꯥꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ? ꯔꯣꯀꯤ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯅꯪꯁꯦ ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯗꯦꯕꯣ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯀꯥꯟꯅꯕꯒꯤ ꯈꯜꯂꯒ ꯑꯦꯂꯥꯏꯟꯁ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯤꯟꯗꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯅꯪ ꯌꯨ ꯃꯥꯏꯠ ꯕꯤ ꯄꯥꯁ ꯑꯥꯎꯠ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯈꯣꯟꯖꯦꯜꯗꯣ ꯃꯨꯟꯅ तानब होनरई अदुबु मा कनानो खंग्रे सत्ता नत्तना रॉकीगी वॉइस चेंज तौख्रे मरम असने लिंदाना खंग ngamdabani wakal khanma yaba khaluraba tong tamna hairei nang kanano Rocky noklaga adungi matam amada gari manungda lok toksilaga aibu hingna gari manungda sirasano haiduna mai thadoklami bado ningsinglibra hairaliba waisingduda linda khodak ta gyan takri mamaya kakhibadagi umsinni gauri ngakpana kham thengkiduna machinagi wai ama phau tholo haiba yakidre
ꯑꯗꯨꯕꯨ ꯔꯣꯀꯤꯗꯤ ꯈꯣꯏꯁꯥꯎꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯩꯔꯥꯕꯒꯤ ꯁꯤꯕ꯭ꯂꯤꯡꯁꯨ ꯑꯩꯅ ꯒꯥꯔꯤꯅ ꯊꯣꯝꯂꯒ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯐꯤꯌꯔ ꯄꯅꯤꯁꯃꯦꯟꯠ ꯈꯪꯗꯕ ꯃꯩꯔꯥꯕꯅ ꯑꯩꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯩ ꯊꯥꯔꯒ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯅꯈꯣꯏꯒꯤ ꯐꯣꯔꯃꯔ ꯒꯣꯗꯐꯥꯗꯔ ꯂꯥꯛꯇꯨꯅ ꯃꯇꯥꯡ ꯆꯥꯅ ꯀꯟꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯩꯔꯥꯕꯗꯤ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯦꯌꯔꯂꯦꯁ ꯑꯣꯏꯕ ꯃꯇꯧꯗꯨꯗ ꯉꯁꯤ ꯑꯩꯅ ꯍꯤꯡꯕ ꯉꯝꯖꯕꯅꯤ ꯁꯔꯖꯔꯤ ꯇꯧꯔꯒ ꯏꯁꯛ ꯑꯣꯜꯂꯒ ꯁꯨꯛꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯂꯤ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯑꯦꯂꯥꯏꯚ ꯊꯦꯡꯛꯁ ꯇꯨ ꯃꯩꯔꯥꯕ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯂꯤꯟꯗꯥꯗꯤ ꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯅꯈꯣꯏꯒꯤ ꯐꯣꯔꯃꯔ ꯕꯣꯁꯅ ꯃꯥꯕꯨ ꯀꯟꯕꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯔꯣꯀꯤ ꯍꯤꯡꯂꯤ ꯈꯪꯅ ꯈꯪꯅ ꯏꯗꯦꯟꯕꯁꯨ ꯃꯩꯔꯥꯕꯗꯒꯤ ꯀꯟꯊꯣꯛꯇꯨꯅ ꯊꯝꯂꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯔꯣꯀꯤꯅ ꯋꯥꯍꯪ ꯇꯧꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯔꯣꯀꯤꯗꯨ ꯅꯣꯛꯂꯛꯏ ꯂꯤꯟꯗꯥꯒꯤ ꯃꯇꯧ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯖꯦꯅꯣꯚꯦꯖ ꯐꯦꯃꯤꯂꯤꯒꯤ ꯃꯥ ꯍꯤꯡꯂꯤ ꯇꯥꯕꯗ ꯂꯤꯟꯗꯥꯅ ꯍꯦꯟꯅ ꯑꯉꯛꯄ ꯄꯣꯛꯄꯒꯤ ꯃꯇꯧ ꯎꯠꯂꯛꯇꯦ ꯔꯣꯀꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯥ ꯑꯩ ꯂꯥꯏꯖꯥ ꯄꯥꯝꯃꯤ ꯂꯤꯟꯗꯥꯗꯣ ꯅꯣꯡꯅꯤꯡꯂꯛꯏ ꯍꯥꯟꯅꯗꯒꯤ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦ ꯃꯌꯥꯝꯁꯤ ꯔꯣꯀꯤꯒꯤ ꯈꯨꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯅꯣꯛꯄꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯤ ꯀꯔꯝꯕ ꯃꯈꯜꯗꯅꯣ ꯅꯪꯅ ꯂꯥꯏꯖꯥ ꯄꯥꯝꯃꯤꯁꯦ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯃꯤ I don't want to hurt her anymore ꯑꯩꯅꯗꯣ ꯅꯉꯣꯟꯗꯁꯨ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯒꯦ ꯃꯩꯔꯥꯕ ꯄꯥꯝꯕꯒꯤꯗꯃꯛ ꯂꯥꯏꯖꯗ ꯑꯦꯅꯤ ꯍꯔꯥꯁꯃꯦꯟ ꯑꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯤ Don't tell me you really love her ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ ꯅꯪꯒꯤꯗꯣ ꯂꯥꯏꯖ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ ꯗꯥꯏꯃꯟ ꯒ꯭ꯔꯦꯁ ꯅꯨꯡꯁꯤꯕꯅꯤ ꯑꯩꯁꯨ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯒꯦ ꯔꯣꯀꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯕꯒꯤ ꯅꯠꯇꯤꯛ ꯅꯠꯇꯦ ꯑꯩ ꯖꯦꯅꯣꯚꯦꯖ ꯐꯦꯃꯤꯂꯤꯒꯤ ꯂꯤꯟꯗꯥꯅꯤ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯛꯀꯅꯨ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯤ ꯂꯥꯏꯖ ꯍꯥꯠꯄꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯥꯕꯨ ꯍꯥꯠꯂꯨꯕꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯈꯪꯂꯒ ꯑꯩꯉꯣꯟꯗ ꯌꯦꯛꯈꯤꯒꯗꯕ ꯃꯤꯠꯌꯦꯡꯗꯣ ꯄꯥꯝꯗꯕꯗꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯛꯀꯅꯨ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯤꯟꯗꯥ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯁꯤꯐꯥꯎ ꯑꯩꯅ ꯍꯤꯔꯝꯁꯤꯗ ꯌꯥꯎꯗꯕꯒꯤ ꯃꯔꯝꯁꯨ ꯃꯗꯨꯃꯛꯅꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯄꯥꯝꯗꯕꯒꯤ ꯌꯥꯎꯗꯕꯅꯤ ꯂꯥꯏꯖ ꯑꯅꯝ ꯀꯟꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯌꯧꯅ ꯆꯩꯅꯥ ꯄꯤꯔꯐꯥꯎ ꯗꯥꯏꯃꯟ ꯒ꯭ꯂꯦꯁ ꯊꯥꯗꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯥꯅ ꯉꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯩꯔꯥꯕꯅ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯒ꯭ꯂꯦꯁꯇꯨꯒꯤ ꯃꯄꯨ ꯃꯍꯥꯛꯅꯤ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯠꯁꯤꯟꯈꯤꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯄ꯭ꯔꯤꯚꯦꯟ ꯇꯧꯍꯧꯕ ꯇꯥꯕꯅꯤ ꯂꯤꯟꯗꯥ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯔꯛꯏ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯎꯕ ꯄꯥꯝꯗꯦ ꯃꯩꯔꯥꯕꯅ ꯁꯨꯝ ꯅꯛꯁꯤꯜꯂꯒ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯗꯥꯏꯃꯟ ꯒ꯭ꯂꯦꯁꯇꯣ ꯃꯥꯒꯤ ꯑꯣꯏꯈꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯑꯣꯏꯈꯤꯅꯤ ꯂꯤꯟꯗꯥ ꯅꯣꯛꯂꯛꯏ ꯔꯣꯀꯤ ꯑꯩꯒꯤ ꯗꯥꯏꯃꯟ ꯒ꯭ꯂꯦꯁ ꯍꯥꯏꯒꯅꯨ ꯗꯥꯏꯃꯟ ꯒ꯭ꯂꯦꯁꯇꯣ ꯃꯩꯔꯥꯕꯒꯤꯅꯤ ꯅꯪꯅ ꯃꯨꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯃꯨꯟꯒꯗꯕꯗꯤ ꯗꯥꯏꯃꯟ ꯒ꯭ꯂꯦꯁ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕꯤ ꯂꯥꯏꯖꯁꯨ ꯃꯨꯟꯒꯅꯤ ꯑꯩꯅ ꯂꯥꯏꯖꯕꯨ ꯌꯥꯝ ꯄꯥꯝꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯩꯔꯥꯕꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯁꯨ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡꯗꯨꯗ ꯂꯤꯟꯗꯥꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯃꯩꯔꯥꯕ ꯁꯣꯛꯀꯦ ꯈꯜꯂꯕ ꯂꯥꯏꯖꯕꯁꯨ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯗꯥꯏꯃꯟ ꯒ꯭ꯂꯦꯁꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯅꯪ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯕꯗꯨꯅ ꯅꯪꯒꯤ ꯑꯦꯂꯥꯏꯟꯁ ꯑꯣꯏꯁꯦꯅ ꯍꯥꯏꯕꯅꯤꯅꯦ ꯂꯤꯟꯗꯥꯗꯣ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯑꯩ ꯆꯦꯟꯅꯍꯜꯂꯛꯀꯅꯨ ꯅꯈꯣꯏꯒꯤ ꯎꯄꯥꯏꯗꯨꯗꯤ ꯑꯩ ꯄꯤꯔꯛꯀꯦ ꯂꯥꯏꯖꯅ ꯍꯤꯡꯁꯥ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯏ ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯦ ꯊꯦꯝꯗꯨꯅ ꯌꯦꯡꯂꯁꯨ ꯌꯥꯗ꯭ꯔꯦ ꯆꯩꯅꯥꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯒꯤ ꯃꯍꯨ ꯅꯦꯝꯊꯦꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝꯗꯤ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯂꯦꯞꯄꯒꯤꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯄꯤꯕ ꯆꯨꯝꯂꯣꯏꯗ꯭ꯔꯅꯦ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯥ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯏꯗꯦꯟ ꯁꯤꯈꯤꯕꯒꯤ ꯃꯥ ꯊꯕꯛꯁꯤ ꯂꯦꯞꯀꯦ ꯈꯜꯂꯨꯔꯕꯅꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯨꯔꯕꯁꯨ ꯄꯥꯏꯔꯛꯀꯤ ꯑꯣꯏꯕ ꯎꯄꯥꯏ ꯑꯃ ꯎꯔꯛꯄꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯈꯜ ꯈꯜꯂꯤ ꯏꯇꯥꯂꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯎꯁꯇ ꯆꯪꯂꯝꯗ ꯃꯩꯔꯥꯕ ꯐꯣꯔꯃꯔ ꯕꯣꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯩꯔꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯐꯦꯠ ꯈꯪꯕꯅ ꯐꯣꯔꯃꯔ ꯕꯣꯁꯇꯣ ꯃꯩꯔꯥꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ ꯖꯦꯅꯣꯚꯦꯖ ꯐꯦꯃꯤꯂꯤꯁꯀꯤ ꯂꯣꯒꯣ ꯊꯦꯠꯄ ꯍꯦꯂꯤꯀꯣꯞꯇꯔꯗꯣ ꯀꯥꯔꯂꯣ ꯍꯥꯏꯕꯗꯤ ꯐꯣꯔꯃꯔ ꯕꯣꯁꯀꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯃꯛꯇꯗ ꯇꯥꯔꯛꯏ
Mairaba hek kumtharakpaga helicopter do tan amu paikhatkre. Mataududa Carlo haifin ngai. Guard mayamga loinana lakadra khallubani. Adubu mafamsida sagadoriba wariduga Mairabadi karish chingnada mathanda lepni. Mairabagi maringzen munna khangba Carlo khautak chai. Adubu pukningi chingnabado phazilanga noklaga changsilai. Molto tempo che non si vede. Come va, Maishan? Mairaba tapna noklaga pakumpiri. Kuire, chahi ani sure unakidaba. And I am good. How about you? How are you? Carlo, Mairaba bu tapna lauthoklaga makuto haifet phandoi. As you see, yam nungai lei. Lao, manung changasi. Carlo na haifet ko laga anido manung changlei. Carlo apang manate ngasai na Mairaba kulay yorak praying krabani. Adubu Mairaba khulai su yorakte masa khakta lakpani. Guard anina nakan inaduna building dugi khwai maton terrace tu tamna karai. Wangang na makutta ingit pinaraga thariba phampham duda Mairaba bu phamali. Adubu mafam du hek yobaga ngasai gi mom minukto maithong digi manglamli. Mairaba sakpham ma toramli. Carlo su sakpham ma toramli. Ani do ngahak tumin leiramlaga Carlo na hai. Nangna lona tawba thawak khudingmak aina khangi haibasi nang khangbra. Mairaba sordonato na fat kam thoklaga nokningdana noi. Aina lona tawba thabakta nangna khangba ngambagi upai leite. Nangna khangba ngamlibado aina phongna tawba thabak ngaktani. Adudi nang aibu tasingni singnaba natra. Mairaba karinna hairei. Singnaningai maram leibra haisa. Usittaba matawda Carlo Mairaba bu sounding lei. Mairaba thawsada makha tari. Aingonda pumna maksinaramaga nang pothakra haina sandopani. Asengmadi nang Gambino sagagi I oibana mayamna yadaduna pothabani. Aigi ming lauraga nangi fattaba kaya kupsinaba mingchat tanbada ai nangonda kaishu haide. Aina boss oraglaba tong Gambino family gi Maira chunanaba iren khau haiduna aingona chena sinaki. Adubu asukuiba matamsi ai nangi wa induna lakpani. Adubu hantakki matang simadi aigi patience level loikri. Iren hatpagi lankhre habadi haizaroi. Lale haba lakpasu nate. Aini Indian hat cream asida nangna igi thoda tawning matorokpada aisu hanaba sem saraga leiri madu khangan malakpani waidu da Carlo sauna kutumdu suraga Mairaba da yingli Mairaba nang sa ina chawna wi olakhiba natra nang sa ina chawna wi olakhiba Mairaba doniko aibo nang yolakhiba natin yolaga moktang ningsing ai nang ni yolakpa nate nang di aibu manghanaba mikup khudingi khonakhiba Gambino sagai gi ini Genovese family bo nangi lokhak kongga manaraba Gambino family da pasuna bo nakibani adubu punamak Mairaba ina kalawbani Gambino sagai gi Mairaba na linnam da tharoi nafum da leiba aige sawasina tapna taba level wankalaklaba nangbu so ina yengloi handamu de Carlo du noglai yam usittana noglai aduga yam karinna khonjelda Gambino family tumna wanganba ngamgudrani nangma amarom da ide yansinaba ini Gambino sagai werabasu ai Genovese family gi former member ni former member werabasu ai mi wate mayam irang horaga ai bu boss tagi warning piduna tan pothan kibani madu ai na kawba ngamlamani khanbra aduga Mairaba napul karaga nangna pumna mongngani khandana Carlo Mairaba da munni yinglaga big secret ama haibiyora Mairaba so Carlo bu munna yingle Carlo sitana noklaga nason pikna makhatari Rocky is still alive. Mairaba karan chalam makhong du tapna thangdaraga angakpa mi ina Carlo wingli. Matang sina idin halaga Gambino family tumli khaliba nangi wakhaldo yam hilarious oidro. Nakai Genovese family na aibu tanthoklabaso aigi Gambino family ama semgatuna pumnamakki mapu oikini. Nang huini. Madam de yekna masak khangba sifai gi hui dagi su hena nangna sathi haibai khangi. Maram asina aina hana mangzongna Rocky hingli takpani aina masida haningliba nangna hena khangangwani be fair with Rocky maduna nangi afaba oini wai sinu tabada angakpa na thaikhraga nokningdana noklai Mairaba Rocky hingli tabada magi angakpa do yam thuna lorsinkhraga yamna calm oiba sakphamdo oina maithongna tamlai amuk siba pendradana anirak hanna si khalaba Mr. Carlo Rocky do aina thingnadaba lai khurum hayo Hek thingnabada hatpa ngamkidaba yai maramdi mahakso nangumna laina pamdaba mi hingni
ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯈꯨꯠ ꯊꯦꯛꯂꯒ ꯄꯥꯕ ꯌꯥꯔꯦ ꯇꯝꯕꯤꯌꯨ꯫ ꯅꯣꯛꯃꯤ ꯌꯥꯟꯊꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯀꯥꯔꯂꯣ ꯕ꯭ꯔꯪ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯃꯥ ꯋꯥꯉꯥꯡꯗ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯒ ꯃꯩꯔꯥꯕꯅ ꯐꯝꯂꯤꯕꯗꯨꯗ ꯑꯦꯝ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗ ꯍꯦꯛ ꯎꯕꯒ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯅꯣꯡꯃꯩꯁꯤꯡꯗꯣ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯥꯔꯂꯣ ꯎꯁꯤꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯃꯐꯝꯁꯦ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯈꯟꯗꯨꯅ ꯂꯣꯏꯅꯕ ꯀꯅꯥ ꯌꯥꯎꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗ ꯌꯦꯛꯅꯕ ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯪꯉꯛꯂꯕ ꯅꯪꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯒꯦꯃꯤꯅꯣ ꯐꯦꯃꯤꯂꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔꯗꯨ ꯁꯠ ꯆꯤꯡꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯎꯠꯇꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯣꯐꯥꯗꯨꯗ ꯐꯠ ꯉꯥꯊꯔꯒ ꯃꯈꯣꯡ ꯑꯗꯨ ꯀꯥꯔꯟ ꯆꯠꯂꯒ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕꯗ ꯊꯝꯂꯤꯕ ꯇꯦꯕꯜ ꯒ꯭ꯂꯥꯁꯀꯤ ꯄ꯭ꯂꯦꯠ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯑꯜꯃꯣꯟ ꯕꯗꯥꯝꯗꯨ ꯈꯔ ꯂꯧꯔꯒ ꯃꯔꯨ ꯑꯃ ꯃꯌꯥꯗ ꯍꯨꯠ ꯂꯪꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯂ ꯁꯥꯏꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗ ꯀꯥꯔꯂꯣ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯝꯀ ꯊꯥꯏꯅꯕꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯀꯥꯔꯂꯣꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯇ꯭ꯔꯤꯒꯔꯗꯨꯗ ꯍꯦꯛ ꯅꯝꯁꯤꯟꯒꯦ ꯇꯧꯕꯒ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇ꯭ꯔꯤꯒꯔꯗꯨ ꯅꯝꯂꯝꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯡꯈ꯭ꯔꯕ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯊꯛꯇ ꯁꯔꯨꯛꯇꯒꯤ ꯇꯞꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯗꯨ ꯎꯔꯦ꯫ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯏꯪꯅ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯇꯦꯔꯦꯁ ꯃꯇꯣꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯄꯥꯏꯈꯠꯄ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯔꯤ ꯉꯪꯕꯗꯃꯛ ꯉꯪꯂꯒ ꯂꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯦꯂꯤꯀꯣꯞꯇꯔ ꯈꯔꯅ ꯃꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯕꯤꯜꯗꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯇꯤꯌꯥꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯣ ꯖꯦꯅꯣꯚꯦꯖꯦ ꯐꯦꯃꯤꯂꯤꯒꯤ ꯂꯣꯒꯣ ꯊꯦꯠꯄ ꯍꯦꯂꯤꯀꯣꯞꯇꯔ ꯉꯥꯛꯇꯅꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯃꯥꯐꯤꯌꯥ ꯒꯥꯔꯗꯁꯤꯡꯅ ꯁ꯭ꯇꯤꯄꯔ ꯔꯥꯏꯐꯜ ꯑꯃꯃꯝ ꯄꯥꯏꯔꯒ ꯀꯥꯔꯂꯣꯗ ꯑꯦꯝ ꯇꯧꯔꯒ ꯂꯩꯔꯤ꯫ ꯀꯥꯔꯂꯣ ꯉꯛꯅꯃꯗꯤ ꯄꯥꯈꯠꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯩꯔꯥꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯣꯛꯃꯤ ꯀꯥꯔꯂꯣꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯀꯥꯔꯂꯣ ꯃꯩꯔꯥꯕꯕꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯃꯛꯇꯅ ꯂꯥꯛꯂꯒ ꯑꯗꯨꯛ ꯎꯁꯤꯠꯇꯕ! ꯐꯩ, ꯁꯤꯔꯕꯁꯨ ꯅꯪꯕꯨꯗꯤ ꯍꯥꯠꯂꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇ꯭ꯔꯤꯒꯔꯗꯨ ꯍꯦꯛ ꯅꯝꯒꯦ ꯇꯧꯕꯒ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯔꯥꯏꯐꯜꯗꯨ ꯀꯥꯞꯊꯔꯛꯏ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯥꯞꯁꯤꯜꯂꯛꯄꯗ ꯀꯥꯔꯂꯣ ꯑꯃꯗꯤ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞꯇ ꯏꯪꯅ ꯄꯨꯛꯆꯥꯏ ꯆꯥꯏꯕ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯊꯪ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯗꯨꯛ ꯍꯧꯕ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯩꯔꯥꯕ ꯃꯃꯤꯠꯅ ꯐꯥꯎ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯈꯪꯕꯗ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯕꯤꯜꯗꯤꯡꯗꯨꯗ ꯇꯥꯔꯛꯏ꯫ ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯀꯥꯔꯂꯣꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥꯔꯂꯣꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯂꯪꯊꯣꯛꯍꯜꯂꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, ꯒꯦꯃꯤꯅꯣ ꯐꯦꯃꯤꯂꯤꯅ ꯁꯪꯁꯥꯔꯒꯤ ꯃꯄꯨ, ꯃꯥꯏ ꯐꯨꯠ! ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯒ ꯃꯨꯁꯨꯛ ꯃꯨꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯐꯠ ꯎꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯂꯝꯂꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫